लेपाक्सिना मैम तक येंबियुसिदा लेपाक्से अखोइगी मतुम लेबनिना लेपाक्से मतुम लेबनिना कैसु काइदे हाबगिदमक्ता मैम मसिगी पोचे सुमाइना सुपर नेपियर से सेवा तौद्रगदी थारगसु अखोइगी केम कानादे दो हुजिक फाइर लमता हाइजे दुखि मतिक अखोइगी नोंचिंग चुदबा मतमसिदा हेलो Kangleicha इसिनाव मैम पुनबक ngasi se ising chai ga duine इसिनाव मैम ngasi se मार्च की तांग तरागा हुमदोय हयेंग से यावसंग मैदाबा अखोइगी लमतागी पूर्णिमा दुनेबको लेरिबो कंडीशन से मैम येंबिरो कयाम नेमिगे हाइदोको तो सिगी कंडीशन जिदा हुजि हुजिक लेरे तो सिंगैनिको अदो खितंग हेनबसु दम यावदबदि नते दोरगसु एवरेज ता सिगी चांग जिदा लोइना मक वांगबनेबो मैम येंबिरो तो सिदा लेरिबो मैम से सिगी चांग सिदा नंबना लोइना लेरे ख्वादि सोथाउबा हारगदि मानी अदगी अफबा हारगदि मोजे अदुम चिंगबनेबको सुमाइना वांगतो अदो ngasiदगी ai ising chai ga duine besin mayam aduga sigi matungda numit kayanida kari growth adagi kayam height kam lake habdo mayam amtang yengminase ado super napier se seba taudragadi tharaga su akoigi kem kana de do hojik phair lamta haije duki matik akoigi nongching chudaba matam sida leidiba ai napi gi condition jing se mayam mingbiro sangtrik sangna leise ko ai seba dum makhong yanba kaidoba ai mamangda makhong yanbagi ai mayam tawjagre adu makha taba makhong yalaba matung sida ising chanduini ni yam nemi bani loina tu si condition je hujik loina leiri bani yam tu si loina nemi ko yam adu ai sijing je ai seba tawba horaduini seba tawba loirba matungda ngasi tang 12 sidagi ising charba matungda numit kyani da kayam growth lake haibase mayam yengminase mayam aigi channel di lomi isini naw miyam gidamakta ni aduna mayam yaibe makai aigi channel subscribe tawdabsing subscribe tawsanbiramu mipung khudimakta lomi isini naw sing yaunaba youth sing da yaunaba gidamakta aigi channel se mayam aigi video se mayam share tawbiyu haibo wai se Kangleicha na mayam de kokno na haijari mayam Kangleipa asida leibiriba Kangleicha mipum khudimmakta ngasi he Kangleicha na mayamda request samthang tawjari adudi aikhoigi ngasi leiriba aikhoigi lamdam se karamba lamdam oige habase mayam akhoi amtang mit ushalaga mik amatang akhoi khanthaba matam yaudribra aikhoigi lamdam sana lepak sanagi lamdam hairamba sanagi lepak ni hairamba ngasi hu jelaba aduki matik phatraba lepak lehau haibado oide ise kari maram gino khoigi sasan musalapajina maram warkanda khoi ngasi hu jen balamdam ma oide ineba businessman kaya changjalaga kolkar khana kaya lingjala kanduda longmi khoigi chathok puthok kaduriba lamching ase hu jen baleba ohela libase masi amtang akhoi longmi ichli now farmersing akhoi manarga muthatla si haibase Kangleicha gi pandam isno mayam sida aina mayam do uchaningi je atai ka sunate sida leiriba leibak sigi condition sigi matungina aina sumaina chaiba yarineba marta changga yarini aduga sigi condition sida akoina akoi gi pere palaga haitare ko sida leiriba condition sida akoi gi leibak sina akoi gi mphon taraga leiba adagi kaino tawgda boiraga diko sumaina pere je sijna biba yai matonse akoi gi sprinkler kaino yaubase sumai chai thokpaje palaga sijna biba yai aduga lepak sina mayam tang yengbiyu sida lepak se akoi gi matum leibanina lepak se matum leibanina kaisu kaide habagidamakta mayam masigi poche sumaina lauthoga haitari lepak sina mafol loiraga di ising jina sumaina force kana caption matamda akoi gi lepak ki mafol je akoi gi loina chai thoe aduduna maram mor kanduda akoi gi leiriba condition dugi matung ina sumaina kapi basu yai adagi hubak tugi condition do yengaga sijna bigadabne isino mayam aduni mayam da ina share tawningi se sumaina dum arapajida ila arapajida sumaina sum kapasu yai ba sumaina si parose ro ama ani ahum mari manga taruka je sumaina dum si sumaina sum kapi ba yai ke sum kaide sumaina makhong je kapsan diba aigi leibak se huje aina makhong somaba matung jida kapakpo woibunina leibak singse matum leiriba si leibak se matum leibunina sumaina kapake sukaide duga leibak singna yam mafon tabu oragadi ngasai aina panjariba mamangda aina panjariba peredo adu palaga kapiyo ba sino maya sidi ai leibak se matum leibunina akaiba kesu leite sino maya patang sidai gi video lesson jage makha taba ising charba matungi update mayam ngai duna leibiro numit
1 month sigi matungda ngasigi March ki tang 13 sina April ki tang 13 da amuk ai thagatjarake sungsoi soidana update ngaminasi tha amagi matungjuda mayam kamai leigi habse mayam minasi thank you ma'am thagatjar